Stay home, stay safe haiduna mipum khudingmak mapan thoktanaba lockdown thambadagi coronavirus ki akiba du state asida leirudre. Manipur gi mapandagi halakpa miyoi ani virus asina positive oiramba adusu layengduna phakibadagi Manipur asi corona free state oirure. Adubu state asigi wangmada thabak tawduna mahi masing tamduna ana layengduna amadi atai maram kayana panduna leiba miyoi kayana thengnaba awapa khudong sadaba kayagi kholauna maram oiraga makhoibu lawthokluba amadi masa matanda thoksabagi ayaba pirubadagi miyoi lising kaya Manipur da halakle. Makhoina lakpagi lambida virus asi thengnaduna makhoi kharadi virus asi puduna lakle. Corona free state oiramlaba state asida hojikti corona positive oiba miyoi sohumgi mathakta leire. Masimak leibak asigi oina su thogliba thodok amani. March ki aroiba phawbada leibak asigi oina miyoi lising ani yauna positive oikidaba aduna leibak asigi wangmada panduna leibasing amasung leibak manungdana magi state wangmada leibasing sathok sasin hek yahalubadagi ngasidi miyoi lakh 3 gi mayada virus asi positive oire. Sangsad asida yenglagadi July thada positive oiba lakh 5 dagi helakpa yari. Corona virus sanglaktanaba sexual thorang oina mayumda halakibasing quarantine center singda numit 13 legedabani test tawthoktuna negative oirabasing mayumda thamlaga makhatana numit 13 mayumda quarantine tawgadabani hairi. State asigi quarantine center sing ayambana awarpana pik thanba test tawraga matam sana result pithopa ngamdaba positive oirabasing thambada isolation ward amasung phamung marang kaina leitaba state asigi ayamba mafam singda bathroom latrine yawba tonganba ka leitaba asina singba khudong sadaba kaya mafam khudingda mayoknari. Pumnamak asi thoktanaba mayumda halakpa pamasing magi leifam singda lengdana lehelaga makhoina thengnariba khudong sadaba sing adu leingangna kon biramlabadi phibam asi yoroklamdaba suyai adubu haujikti haukhre handok hanjin yararoi haujik leiriba phibam asida ekhoi punna honaminaduna laisat asi thengnaba amasung maithiba pinaba honaba tabani. Laisat asi phanba ngambe hidak haujik phawbagi oina leitribana leibak asigi Prime Minister Narendra Modi na haibiba laisat asiga punna himinaba haibadu ekhoi khudingmak tamba mathok tari. Laisat asi phanba ngamba hidak puthoknaba malemgi akhang ai singna leptana honari adubu karamba matamda oithokadori haibasi kanana su haiba ngamdri. Laisat asiga punna himinaba haibasi laisat asibu masak khangdokpani. Akhang ai singna haibagi matungina COVID-19 asi SARS kumna yamna siganba laisat nate. Masimagna laisat asigi sabsabe hidak amata leitrabasu laisat asina sibadigi phagalakpagi sangna hena wangli. Adubu launa ganbigi sangda yenglagadi masina atei laisat singdagi ka hena khudong thiningai oiri. Matamamada aikoina yamne kinaramba HIV AIDS haibasi layengnabe hidak haujisu leitri adubu masi karino haibasi mapung phana khanglabanina HIV AIDS ka punna aikoi hingminari. World Health Organization gi matung ina COVID-19 asi midigi mida sandokpa laisatni aduna miga songna samna tawdanaba honaba natana laisat asi sandokpa thingnaba atei atopa pambai ama leitri. Masigidamak lockdown amasung social distancing haibasi malemgi leibak singna pambai ama oina sejinari. Leibak asigi oina su hokiba March 13 dagi tangkak mangarak thokna lockdown lauthopaga lenana social distancing ngakna basu haiduna lagli adubu matam sangna lockdown tawduna hiram khudimak thingduna thambana leibaki amasung miyamgi selthum ana layeng mahi masing tamba yauna hiram kayata soali aduna ahanba takaki oina hiram kharada akakna ban niyom amagi makhada athingbasing komthokpa haukhre. Laibak thibadi leibak mayamna lockdown social distancing amasung laisat asigi piriba kanglon sing mapung phana khangdabagum natraga ngaktabagum tawdi. Masina laisat asi sandokpa hengalanaba maram ama oiri. Miyamna social distancing amadi atei kanglon sing nithina ngakna chalam lagadi ngasi leibak asida akiba phangna hengaliba positive oiba masing haujik leiriba phibam asi yoramloi. Laisat asi thingnaba honabada khwaidagi maru oiri basi thaksi kasi leiba amasung ngakna satpani. Thaksi kasi leitrabadi leingangna phana yamna athingba thamdunasu athingba thugaibagi fine lawdunasu laisat asi mayoknaba ngamloi. Leingangna su athingba thamlibani haiduna ka hena thingsinba tarabasu miyamna tengbang piba hantarakani. Aduga haujik Imphal manunggi dukan sing rotation da hangbagi ayaba pirabasu matam tenbana mi tenbe hengalangani aduna matam khare hena sangna hangba yahanba sangi ima kaithel ahumsu rotation da hangdokpa yai haujik hangduna leiriba anisuba mathol asisu sijinabiyu masina social distancing ngakpa ngamgani matam sangna laisat asiga loina duna leikhigadabana tung koina chanaba yaba thosil sinbiyu.